ꯐꯣꯛꯁꯅ ꯃꯤꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯤꯕ ꯎꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯔꯤ ꯌꯥꯟ ꯁꯦꯔꯝꯕꯐꯥꯎ ꯂꯩꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗ ꯉꯁꯤꯒꯤ IDPꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯦ ꯁꯔꯀꯥꯔꯅ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯇꯦꯡ ꯄꯥꯡꯉꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯋꯥ ꯑꯅꯥꯒꯤ ꯃꯌꯥꯝ ꯑꯃ ꯃꯆꯥ ꯃꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕꯒꯤ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯃꯁꯤꯒꯨꯝꯅ IDPꯁꯤꯡꯁꯨ ꯊꯦꯡꯅꯔꯤꯕꯅꯤ ꯈꯔ ꯍꯦꯟꯅ ꯃꯈꯣꯏꯅ ꯈꯨꯗꯣꯡ ꯆꯥꯗꯕꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯂꯝꯕꯤꯁꯤꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕ ꯂꯣꯏꯅꯅ ꯒꯣꯔꯃꯦꯟꯒꯤ ꯀ꯭ꯋꯥꯇꯔ ꯂꯩꯕ IDPꯁꯤꯡ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯏꯍꯧ ꯑꯃ ꯊꯣꯛꯂꯛꯅꯕꯒꯤ ꯕꯥꯇꯣꯟ ꯇꯧꯕꯅꯤ ꯍꯥꯏꯅ ꯐꯣꯛꯁꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯖꯕ ꯂꯣꯏꯅꯅ ꯃꯁꯤꯒꯤ IDPꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯗ ꯐꯣꯛꯁꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯋꯥꯕꯁꯦ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯑꯀꯟꯕ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯏꯍꯧ ꯑꯃ ꯂꯥꯛꯅꯕꯒꯤ ꯕꯥꯇꯣꯟ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯦ ꯐꯣꯛꯁ ꯃꯥꯏꯀꯩ ꯊꯝꯖꯩ ꯊꯣꯛꯄ ꯌꯥꯗꯗꯅ ꯑꯩꯈꯣꯏ ꯕꯔꯃꯥꯗ ꯊꯥ 3-4ꯗꯤ ꯑꯩꯈꯣꯏ ꯂꯩꯔꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯂꯤꯂꯤ ꯀꯦꯝꯞꯗꯁꯨ ꯃꯤꯡ ꯆꯟꯕꯗꯨ ꯐꯔꯛ ꯇꯥꯔꯕꯅꯤꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯡ ꯆꯟꯐꯝ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯑꯍꯥꯡꯕ ꯃꯐꯝ ꯊꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯑꯌꯥꯕ ꯌꯥꯎꯔꯒ ꯕꯤꯔꯦꯟꯗꯁꯨ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯄꯤꯔꯒ ꯑꯩꯈꯣꯏ ꯌꯥꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯋꯥꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯇꯥꯟꯕꯒ ꯈꯣꯠꯄꯒ ꯑꯅꯥꯕꯁꯨ ꯌꯥꯎꯏ ꯅꯣꯡꯃꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯗꯒꯤ ꯏꯁꯨꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯅꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯦ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯆꯠꯂꯣꯅ ꯀꯗꯥꯏꯗ ꯂꯩꯒꯗꯣꯏꯅꯤ ꯏꯃꯥ ꯍꯣꯏꯕꯣ ꯑꯁꯨꯛ ꯋꯥꯔꯗꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯏꯃꯥ ꯍꯣꯏꯅ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯣꯏꯗꯤ ꯏꯆꯥꯉꯩꯅ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕꯅꯤ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯖꯔꯤ ꯏꯆꯥꯉꯩ ꯃꯐꯝꯗ